Mareibak damak punsi katkhiba freedom fighter Bir Tikendrajit ki wakhallon thouna amadi mityeng ngasigi meerol neinaba amasung khangbagi tangai phadaba chaona haina MPCC ki Working President Kh Devabrata phongdorakli wafam asing asi BT rota leiba Congress Bhavan da pangthokpa Bir Tikendrajit ki sahi shamaga humputaret suba mapok kumon ga mari lena pangthokpa thoram amada mahana phongdokibani Manipur Pradesh Congress Committee MPCC na sinduna pangthokpa thoram aduda Devabrata na hai British ki mayokta singnaba amaga loinana Mareibak damak lefkiba Bir Tikendrajit ki thouna adu ikai khumnaba utpo ina thoramasi pangthokpani Tikendrajit ki ahanba mityeng asanba mityeng amasung mathauna ngasigi meerol neinaba mathoktai maramdi Manipur asi hauzik singnaba kaya ama leiri asigumba singnaba kaya asi thengnana bagidamak ngasidi Tikendrajit ta leikiba Mareibak nungsibagi wakhallon amasung thouna yamnamak tangai phadaba ama oirakli Devabrata makatana hai Congress Party ki lusingba amana thamkiba wafam amagi matangda BJP na phongdorakli wafam adu laibak thibani BJP na lusingba lengak asina makhoi gi tawfam thokpadi amata tawdraga oida padaba kaya ngangduna leire hainasu mahagna makataki makhoi gi MLA tara Manipur ki mayok da lan hore MLA tara do makhoi gi BJP party di tanthokho nauna election tawraga anoba MLA khanba khalaga मागी हाउस द मोइना दुम काजा गदमनी कांग्रेस ना कादो सुलेते अदुदनी अखोइना कांग्रेस पार्टी के लीडर अमना अखोइ नोय शांति बु पोरकनी हायरगदी न एमपी नि दु लौगे लौजरो हायरेसे लौजो कैसु कायदे शांति पुरो हानगी गणतंत्रिक ओइबा सेक्युलर ओइबा सरकार दो मयाम चाना सिनन पुन्ना लेबिना बसिंग दो अमु हला हलो हायबनी दा मखोइना हायबा मता चुमसु यावदे ओइथोकसु यावदे तौगनी हायबसु यावदे बस थानी हायबसु पैसेंजर लेरकांदा ऑनरेबल सीएम ना पैसेंजर लेरबद अमोना बस थानी सिगुम्बा प्रजा न उग्रबा संसंग न उग्रबा मयाम से हाइजन दना हाइजन बा हेबा लेबा अम प्रजा अमा वहेंदौरिबा हाइसे कोइना मुगा हन हंगी अरांग बीजेपी के वांगांग लोइ सिंगना कांग्रेस मत सिरबा सिंग दो लाइबक थिबनी इकाई निंगाई नि लेबा की कथोके बा थौ अमगी मिक्सिंग नुमिदा सिदा मखोइना हाइबा सिंग दो अखोइ इकाई जै अखोइना मखोइगी दमक इकाई करिगिनो अखोइगी जाति की प्रजा मसेन ओइबनिना Thoramadu saruk yakiba MPCC ki Vice President Haresor Gosamin hai state geopolitics ki setting phangba hore Myanmar laksinaba honabada China amasung India gi marakta taunariba lalung sing munna khangba sangi maramaduna Manipur gi miyam amata oina geopolitics asi thengaba mathautai haina mahana makhataki ngasi su geopolitics ki asugumba khoi kari haibatare laiba web asida अखोई मणिपुर से हुजु यौरे ओइरेइबा सिंग असि जियोपॉलिटिक्स नातनी हाइजबदि नचदे सुमना कंदगी लाइबा चाइना गा म्यांमार गा इंडिया गा तौनरिबा म्यांमार कंट्रोल तौनबो होनरपुदा थोगलेइबा अमगा मयाम से मसिसु जियोपॉलिटिक्स के गुंबा सरुप असिसु यामना चावबा रोल अमा लौरी हाइजन आई थमजनिंगी मरमदुना अखोई लेवा मियाम पुनमंगना अमतो ओइना पॉलिटिक्स की नि अदुगी नि अदागी नि हाइबा नाइदना अखोई खुदिमंगना मसि थेंगनबम थोई